पाउजेद युमफम ओइब मरोइब पाउ खराब दे तौजरी पांगल कम्युनिटी की चादा कुंट्रा रिजर्व तौदन स्ट्रीट वेंडर सिंह फमन बसिनबियो खान पांगल पॉलिटिकल फोरम की मसिन चटपा एमआई खाना हाइख्रे हौजिक खोइरंबन कैथेल मनुंगदा मरिसुबा कैथेल सागलिबा असिदा पांगल कम्युनिटी की चादा कुंट्रा रिजर्व तौदन जाति से स्ट्रीट वेंडर सिंह फमन बसिनबियो वाफम असिंग असि नुंगथिन प्रेस क्लब ता पाउमी सिंह उनाबदा खाना फंगदोखिबने खाना मखा तारादुना खोइरंबन इमा कैथेल अहुम असे मालेमगी तमजनगे ओइबा कैथेल ओइरे मासिदा मितै बंगल सिंह की चादा अमखा कोइरे मुस्लिम कम्युनिटी की ओइना चादा होमपोदी नुपिना मपान थोक्तुना सेल ताले मासिदा पीपीएफ न सर्वे तौबदा पांगल कम्युनिटी की स्ट्रीट वेंडर लिसिंग अमगा चानी होमपोरम लै मासि पोलम पटफम फंबदा पुलिस न फुबा जैबा उतनैबा तौबिरे मासि कंडेम तौवे पांगल इमा इवेल इसिल इनाउ सिंह बेबार तौबियो सागलिबा कैथेल द इमा इवेल सिंह पटफम फमनिंगलाबदे लुपा लिसिंग कुंट्रा पीरगा पटफम फंबा फंगने पीरबदी फंगलोय हाइबा थौंग तौबिगनो आइखे नागादामरोमदा काक्सिंग पुलिस न WY टेबलेट केजी 5 ग्राम सामरी मरफुगनी थोई कोनना अमा फारे काक्सिंग पुलिस कमांडो की ऑफिसर इंचार्ज MD आवास खान लुसिंग बकांगबो अमना ngarang nungthil thiba khumbagi thabak chathabada myoi amadrak konana fare farabadu irengbam somorjit singh apopalai kitraba basanta kaksing irom mafaldagi aujikna kaksing lamkai kristan church meha dalaibane mangondagi WY tablet kg 5 gram samri marfugari thoi tongan ba plastic packet manga da fare drug konana faraba myoi adu makhata ba wahang pongkidama kaksing police da sinakhre aire atop pau amadana hauke pung kunmari da covid case lakh ani galising taraga taret hienda thengna dun case koti ama lakh ni fogani thoi lising marfu drama thoi chamapan taraga taret yeure laiba gasida covid case nongmagi hengalak pakal loina hauke pung kunmari da laiba gasida covid case lakh ani galising taraga taret sahum humpuga humdoi thengna dun auju pawbada laiba gasida covid case koti ama lakh ni fogani thoi lising marfu drama thoi chamapan taraga taret yeure laina asina laikidaba hauju phawbada lakh makalising umdraga mari sahum kuntra manga yaure nabadagi farakpa masingna koti ama lakh kunga manga lising nifuga taret chanipan humpone active case na 15.69 lakh hena yaure laibaga sike tongan ba state taraga ni thoi Maharashtra Madhya Pradesh Punjab Gujarat Uttar Pradesh Delhi Chhattisgarh Kerala Tamil Nadu Himachal Pradesh Madhya Pradesh chauna state taraga ni thoi covid-19 case nong bakangdana hengalakpana maram oiraga state sing asida covid case sada marfu manga jawduna basina maram oiraga laibak asida covid case asi khangwang wakhalak pathengnare amaromda hajuk phawbada laibak asida 11.72 crore covid vaccine dose ka phokre ainasu unit health ministry na phongtokle makhatar pa atop pau amadana manipur pandit loisang na yengduna laigada nate KKL na action lawe manipur pandit loisang na thadorak pa cherol da midai singi senglabot life plan kaubru gi matangda Koki look khara amadi lanai interest leiba miyoi kharana adamna hauzik manipur da irang ama thogalibasi manipur da leiriba koki gi asoba lup sing lining ki amadi politics ki losing basingna khamjin biyo amadi kanglup ani gi marakta irang thokna basi leba koki khojok khara dugi mathakta chuna ba thabak paikhat biyo masik ma thabak ama koki gi losing basin lokot biyo drabadi kaubru laifam len bo chen andeng jaba miyamda songsoi choidana pirakada bakum asida pendaba amadi janing daba phangtok pirakano masigi damakta manipur pandit loisang lamda masigi wakhalon manaba miyoi kaya ga punna thabak paikhat minaragane kabru chinga si manipur da leramba amadi lairi pa yelong mesing makoi gi sadak nabda sing amadi ngasi gi mirol gi mising gi machat manat ka thadok naba yadraba mari sing lainara ki amasung lainare maduda sunatna manipur gi angan ba puari gi khunda laitarot laipa khunbarlon amasung lining lon da su asit pamari lainara ke lamdam si gi yelong bi midai sing gi maru oikraba kabru laifam lenbo lamdam sida thengna lakiba koki sina mapu saduna makhoigi yaba yadabagi matungina kaubru laifam len ke maraiba lepagi mong ama semkat libabo manipur pandit loisang na sunga yaroi koki khara na manipur lengakta dampu hapu torga makhoigi pandam phangna bhorar basu manipur pandit loisang na dimadu ayaba piba yaroi haina yetkane kaubru laifam len asi political issue nate lamdam sigi yelongbi oiriba mitai phurupki oiba aruba wafam amane masida karigumba mong natraga phibam amata compromise natraga negotiation tawroi koki gara na bidai singi senglaba laifam len kabrugi matangda isu sagat akan lamgi compensation natragan atai atop oijaba khrat laingak tage launa na bahona ba manba thongda mariput pandit loisang na yengda laigada ba nate aire amaromda kanglaipa kanbalop manipur gi cherolda hauki ba sahi khara sida tatana koki na bidai da atamnan laifam singda edek torok pa KKL na action lawe
ngasi ngasi maksu koki amadi masiga mari leinaba CSO kharan kaupru changba yaroi haina lauthorakpa yamno sitaba amadi Manipurbu lamdamam oina sahi lising kyadage ngak senduna leklaba miteida atamna singnaba amani haina lawe aduma makoina khanggadabadi miteina puarida aikoi ki lamda singnarakpa amata lemna thakeba leite Manipur ki ngasi phawbagi history da mitai nataba atai phurup amata pankeba leite Manipur da atuba phurup mayam amasu khundaduna leire makoi basu ngasi phawba handana thamba amade tathi da wena tawba amata leitre KKL na wafam khara thamjaning bade masigumba yamna mathok hoktaba chanaba yaroidaba wakal matungda kuki isil injausin amugana tarok tanaba KKL na aroiba na warning tawjare nagala marom dasu fake order the senaba sing action lognaba wakat khre Manipur Secretariat Veterinary Department da amuk thokidaba amade matung dasu amugana thorakani aibagi thajaba leitaba thawok amawina fake order thokiba loinana fake order thokpada senariba Under Secretary Erosion Chapam amasung maki loinaba Official sing action launapa ngasi Deputy Director Veterinary Dr. S. International Minister Home ki Commissioner Pampuriba Chief Secretary amasung Manipur Police ki DGP da ayi baserol amam pisinduna ajakre aire Hogiba sahi lising ani kungi November tarakum doida Under Secretary asina Deputy Director asiba jiribam ki anuba posting mafum da chatnaba sarkar ki oiba memorandum ama thoki haina handak March kuntari da thoki order memorandum da reference oina palli aibase fake asaba reference ni aibadu RTI thabada khangbangam badage serul pisin khibani aire Under Secretary na mamang sahi ki November taragom doida thoki haina palli ba office memorandum number 3/4/2020 badid singnaba leipadage handak March kuntareta namit tarit ni manungda anaba posting mafum da sattabage maram piraknaba threatened oina so cause notice pawu pirak palaikre asumna haukiba January taragama panda pirakhiba sarkar ki oiba RTI ge pakhom adu yenglaga Deputy Director na Home ki thabak su poriba Minister amasung mari leinaba dignitary anida chap chabal logi provision makada fake order sinabada chenarba singbu matik chab action longnaraba seruladun akan bamongda taksin khre sarkar ki official sing da transparency leina thabak tawraknaba taksin khibane seruladu da mari leinaba che sang singsu reference oina apkhe aire maragasi da kaubru laifam len changba thingba amadi kaubru laikhada leipa laisang maithaba condemn tawe isam Haukiba namit khani asigi manung da kaubru laifam len amadi kaubru laikhada leiriba laisang maithaba yauna thokiba thaudok sing khodong thipa thaudok sing asi thamoi sukna nungaite aina Information Center for Hills Areas Manipur isam ki President Joimi Horam ngasi Manipur Press Club ta pangthokpa paugi mifam amata phangdokre Joimi Horam na makata na paumi sing da phangdokibade kaubru laifam asi Manipur da leiriba jati khuding makene Manipur da khundari ba khuding makene masida lai kurumba changbada yani jani jaroi aina Taurukpasi isamna akan bambong da condemn tawe loinana laisang mai tharamba asisu isamna action lawbaga loinana condemn tawe haike mana makhata na pawbi sing da phongdo khibadi laman khumbagi mongda atopa jati sing na su tawbi gano aduga kaubru area da leiriba isilinau sing na kumda yangsin biduna makhata na asagamba thong sing asi thoktanaba amatu oina honamina basu apel tawke atopa paw amadaso Imphal Jeri lambi ki kaifon daida masa khangdaba khulai paiba sing truck manga khamlaga nongmai kapsel lakhre Ngase yuk pung dipan makarum tabada National Highway 37 Imphal Jeri lambi ki Tamenglong district ki kaifun daida masa khangdaba kulai paiba singna Jiribam dagi Imphal tamna tholakpa tata truck manga khamlaga nongmai kapsin da amanga ta thogan khre truck sing adu sana thaknaba polam sing purga Jiribam dagi Imphal tamna lakbagi kaifun dai mapa yorakpada masa khangdaba kulai paiba Jeliyang Rock United Front ZUF ki Janchui group ke kedon singna basingna tata truck sing khamlaga truck sing adu ki ter amade Thau tengki mengsel sing bada nongmai kapsel lakpadage amanga ta thohan kibane nongmai maruna panbadagi amanga ta thoklaba truck sing adude NL01 YD 8968 MN016T 0156 NL01J 4335 amadi NL01L 2699 ne nongmai kapsel lakiba aduda miyoy amata asogapan yaugede haire Thaudok thokpam da Tauksem Police amade Assam Rifles ki kap apan bakangbu amajang sinduna thibahum bagi thabak sathakre mifa mipon ki paudi fresh na phangde thaudok adu sel ki demand ga mari leina oiram gani aina thajanare aru beto content sing asigi maru oiba pau khar asiba pau damjariba Manipur Local News YouTube channel amade Facebook page asidagi yengbiri popuna bakpa thakachari channel asin adum ta kanarabadi subscribe tawbi subscribe tawbi ro leina like and share tawbu su kawi gan puna bakpo amakhanna thakachari